ꯃꯦ ꯊꯥꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯏꯔꯥꯡ ꯍꯧꯔꯛꯄꯒꯤ ꯑꯋꯥꯕꯅ ꯃꯅꯤꯄꯨꯔꯁꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ꯫ ꯏꯁꯨ ꯑꯁꯤ ꯍꯧꯈꯤꯕ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯂꯩꯉꯥꯛꯅ BJP ꯁꯥꯁꯟꯅ ꯃꯅꯤꯄꯨꯔꯁꯤ ꯃꯔꯥ ꯇꯞꯅ ꯏꯪꯅ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤ ꯅꯠꯇꯅ ꯁꯥꯟꯇꯤ ꯂꯩꯔꯅꯤ ꯍꯥꯏ꯫ ꯑꯩ ꯂꯦꯝꯅ ꯊꯥꯔꯣꯏ ꯇꯣꯏꯅ ꯍꯥꯏ꯫ ꯃꯍꯥꯛꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯗꯨ ꯀꯔꯝꯕ ꯂꯦꯝꯅ ꯊꯥꯕꯤꯈ꯭ꯔꯕꯒꯦ? ꯐꯥꯈꯤꯕ ꯇꯧꯈꯤꯕ ꯊꯕꯛ ꯃꯣꯔꯦꯗ ꯃꯔꯨꯑꯣꯏꯅ ꯍꯧꯈꯤꯕ ꯅꯣꯡ ꯅꯤꯅꯤꯁꯤꯗ SDPO ꯑꯅꯟ ꯍꯥꯠꯇꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯏ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜꯗꯒꯤꯅ ꯁꯤꯇꯤꯁꯤꯗꯒꯤꯅ ꯃꯣꯔꯦ ꯐꯥꯎꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 113 ꯈꯛꯇꯅꯤ꯫ 113ꯁꯤ ꯃꯅꯨꯡꯁꯤꯗ ꯂꯝꯕꯤꯗ ꯊꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ, ꯃꯅꯤꯄꯨꯔꯒꯤ IRB, ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯤ ꯃꯐꯝ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯁꯤ ꯀꯔꯝꯕ ꯂꯩꯉꯥꯛꯅꯣ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯍꯪꯅꯤꯡꯉꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯁꯤ ꯃꯅꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕ ꯁꯤꯚꯤꯜ ꯀꯃꯥꯟꯗꯣ ꯍꯥꯏꯅ ꯈꯪꯅꯕ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ꯫ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤ ꯃꯅꯨꯡꯁꯤꯗ ꯃꯤꯍꯥꯠ ꯃꯤꯅꯩꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯪ ꯂꯩꯉꯥꯛꯁꯤꯅ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ? ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯀꯔꯝꯅ ꯍꯧꯖꯤꯛꯁꯤ ꯁꯥꯟꯇꯤ ꯂꯩꯕꯥꯛ ꯎꯔꯤꯕꯅꯣ? ꯁ꯭ꯔꯤ ꯕꯤꯔꯦꯟ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯂꯩꯖꯗꯦ꯫ ꯁꯥꯁꯟꯁꯦ ꯅꯤꯡꯊꯤꯅ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯇꯥꯍꯟꯖꯅꯤꯡꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯕꯅꯤꯅ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯍꯟꯕꯗꯣ ꯇꯉꯥꯏꯐꯗꯅ ꯗꯔꯀꯥꯔ ꯂꯩ꯫ ꯀꯔꯤꯒꯤ ꯂꯩꯉꯥꯛꯅꯣ? ꯁꯦꯟꯇꯔꯅ, ꯗꯤꯜꯂꯤꯒꯤ ꯁꯔꯀꯥꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯦꯇꯦꯟꯁꯟ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯇꯧꯕꯤꯗꯕ꯭ꯔꯥ? ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯂꯩꯕꯥꯛ ꯑꯣꯏꯗ꯭ꯔꯦ꯫ ꯀꯔꯝꯕ ꯂꯩꯄꯥꯛ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯏꯔꯥꯡꯅ ꯄꯤꯛ ꯊꯜꯂꯦ ꯃꯅꯤꯄꯨꯔꯁꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯤꯔꯝꯕ ꯁ꯭ꯔꯤ ꯈꯣꯡꯒ꯭ꯔꯝ ꯏꯕꯣꯕꯤꯅ ꯉꯔꯥꯡꯁꯨ ꯒꯣꯕꯔꯅꯔ ꯎꯅꯈ꯭ꯔꯦ꯫ ꯎꯅꯔꯕꯁꯨ ꯒꯣꯕꯔꯅꯔꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯒꯤ ꯋꯥꯐꯝ ꯉꯁꯤꯁꯨ ꯂꯤꯔꯝꯕꯒꯤ ꯋꯥꯅꯤ, ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯅ ꯈꯜꯂꯤ꯫ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯟꯇꯤ ꯑꯣꯔꯥꯖꯣꯛ ꯑꯣꯏꯍꯟꯕꯒꯤ ꯋꯥꯐꯝ ꯀꯔꯤꯒꯤ ꯊꯝꯂꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ, ꯕꯤꯔꯦꯟ ꯀꯧꯕ ꯑꯩꯍꯥꯛꯀ ꯁ꯭ꯔꯤ ꯕꯤꯔꯦꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯃꯤꯡ ꯃꯥꯟꯅꯕꯅꯤꯅ ꯃꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯈꯠꯅꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯁꯤ ꯇꯥꯏꯁꯤꯟꯅꯕ ꯉꯝꯕꯤꯔꯣꯏꯗꯕ ꯂꯩꯔꯒꯗꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯁꯥꯎꯔꯤꯕ, ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯦ ꯃꯊꯧ ꯇꯧꯗꯦ꯫ ꯉꯔꯥꯡꯃꯛꯇꯗ 194 CRPFꯅ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? 66ꯅ ꯀꯥꯡꯆꯨꯞꯀꯤ ꯆꯤꯡ ꯃꯊꯛꯇ ꯂꯩ꯫ 184ꯅ ꯐꯌꯦꯡꯒꯤ ꯇꯣꯝꯕꯣꯁꯀꯣ ꯁ꯭ꯀꯨꯜꯗ ꯂꯩ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯄꯨꯡ 10ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯄꯗꯣ, ꯃꯈꯣꯏꯅ IDA ꯄꯣꯈꯥꯏꯍꯟꯕꯗꯣ, ꯑꯗꯨ ꯀꯔꯤꯝꯇ ꯌꯦꯡꯗꯅ ꯂꯩꯊꯣꯛꯄꯁꯤ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯆꯦꯡ ꯇꯤꯡꯅꯅꯕꯅꯤ, ꯃꯈꯣꯏꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯅꯕꯅꯤ꯫ ꯌꯥꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫